Mathang chahi ki October Thada Koutruk da Sariba National Sports University ase world class ki thakta shemgattuna Sangaragani haina Youth Affairs and Sports ke Union Minister Mansukh Mandaviya na YAS Minister Govindas Konthoujam da thajaba piramle hairi. Wafam ase Union Minister Mansukh Mandaviya na ngasi Loktak Pat ke fibam yengpa lakpada mahakna YAS Minister Govindas Konthoujam da phongdoklampani. Churachandpur district ta chaluraba matung Union Minister Mansukh Mandaviya na Loktak Pata lakiba aduda YAS Minister Govindas Konthoujam PhD gi Minister L Susindro Moirang AC gi MLA Thongam Santi LDA gi Chairman M Asni Kumar amade canoeing and kayaking amade rowing gi sanaroi singna Sendra da leiba Loktak Inland Water Transport ta lengyan yanduna amade kudolpot piduna taram okay. Kongchat aduda Union Minister Mansukh Mandaviya Loktak Pata matang chunaba water sports ke thabak sing paikatlagani haina su phongdoklamke. Loktak Pat ke kongchat adugi saruk amuk oina Loktak mayai da leiba LG gi conference hall da Union Minister Mansukh Mandaviya ga Manipur lenga ki Minister Singa chaklen amachamina ki haire. Amarom da Union Minister gi Churachandpur gi kongchat adugi matang da paumi sing wafam amata phongdoklamke de haina pau asina makhat jari.